Wari asi angang amagi warini. Mahak lairik yamna hairamde. Makhoi classda mahakna khwaidagi mamai tarami. Exam khuding angang adu subject ayambada fail oirami. Mangonda subject simadi khara hainai, simadi monda khara yai haiba subject amafau lairamde. Adudagi mahak sana khotnaba sport lomda onjilakirami. Mahak makhoi school gi football team amada join tokirami. Matam kharagi matungda makhoi gi football team dagi mahak khatolakirami. Mahak sana khotnabadasu yaramde. School khaktada natana mahak socially awkward oiba angang amasu oirami. Miga loinaba miga kamaina deal tawgani ngangba chappa faba angang amasu oiramde. Yamna ikai thiganba angang ama oirami. Mi ayambanasu mahaksi thausa biramde ignore tawbirammi. Samna hairabada mahak asi loser ama oirami. Adubu angang aduna khwaidagi maru oina khanjaba khwaidagi pamjaba amadi lei madudi drawing lai yekpa. Mahak thawai yauna lai yekpada onjilakirami. Aduga noma mahak makhoi high school loramdaida school gi sahi gi phongba yearbook ta hapnaba mahakna cartoon ayekpa khara submit tawrami. Adubu editor duna magi concept adu pamlamde reject tawkirami. Matamduda angang adu give up tawningba farmi. Adubu give up tawbagi mahuta mahakna ai artist ama soidan oigani haina lepkirami. Asum tawduna school matam loikirami. Aduga noma mahak achawa company cartoon comics amadi film production company amada thabak kidamak laklami. Aduga company gi mina mahaki artwork sample khara yenge haina hairaklami. Aduga mahakna mahaki phajare khanjaba sample khara ullami. Matamduda company gi miduna mahaki sample adu pamlamde. Aduga mahak reject tawkirami. Matamduda mahak loser amani haibagi confirmation amaga amuk phanglami. Angang adu ningba yamna kairami. Adubu mahak give up tawramde. Give up tawbagi mahuta mahakna khalakirami. Mahaki punsi wari asi ithoklaga cartoon wari oina phongani haina lepkirami. Aduga mahakna mahaki punsi wari adu ithoklaga cartoon wari oina newspaper da hapa horokirami. Mahaki wari aduna mi ayambagi magi punsigi hokiba awaba amadi ikaiba nangkiba kaya amagi moment singdu ningsinghalami. Aikhoi kana amta awaba thengnaktaba ikaiba nanglaktaba yaramoi. Aduna mahaki wari aduna mi ayambagi punsi wari da relate tawrami. Aduna wari aduna miyamgi punsida humanity share tawminaba ama oina thokirami. Aduga mayamna pamnawa wari ama oirakirami. Adudagi tapna magi wari adu famous yamna oirakirami. Mahaki cartoon character adu t-shirt furita print pabo tawba honarkirami. Asum tawduna mahak apawa successful cartoonist ama oirakirami. Wari asina aikhoida taklibasi karino. Aikoi kudimaki punsida awawa maithiba challenges mayam ama thengnai. Matamduda aikoina karam tawgani haibagi choice adu aikoi khutta lei haibani. Aduga aikoi mipum krimak masa masagi unique talent leijai. Talent adu mapum pharaga develop oiraga lakpa natte. Aikoina develop tawba darka oe. Ninghanaba leitana aikoina talent adu develop tawnaba hotnagadamni haibani. Matamduda ta aikoi success oiba ngamgani haibani. Isorna kana amta loser ama oina semlakte. Kanaguma winner kharadi mahaki panthungdu yobada matam khara tena yobasu yawi. Aduga kanagumba winner kharadi mahaki panthungdu yobada matam khara sangna changbasu yawi haibani. Aduna give up ta tawganu nangi matam soidana lakani.